Thasi Tarukta Union Home Minister Amit Shah Labduna Sangagadawriba Churachandpur Medical College ki Sem Sariba Singadugi Fibam Ngasi Chief Minister Nongthambam Birena Acting Nana Chatuna Yangsin Kibaga Loinana Tuibong Pitch Ground da Miyamgi Open Gym Amasu Hangdokre Union Home Minister Amit Shah Yauna Mapung Oiba Mipam Pangthokpam Oiriba Moirang Dasu Chief Minister na Yangsin Ki Ngasi Chief Minister gi Khongchat aduda Churachandpur Medical Institute ki Mahairoi Singh amadi Oja Singha interaction tawduna college asi sem saba hek loibaga khwaidagi hena phaba facility sing college asida phangangani hainasu thajaba piki Medical College adu yengsilaba matung Chief Minister na Tuibong da leiba pitch ground da open gym amasu hangdokhi Tuibong pitch ground asisu international gi thakta semgatlagani masi Semgatpagi thabak thauram sing athuba matamda paikhatlagani hainasu Chief Minister na miyamda thajaba piki ngasi gi CM gi yengsen khongchat aduda Health Minister Dr. Sapam Ranjan Mahud RD and PR Minister Yumnam Khemchan Chief Secretary Dr. Rajesh Kumar DGP Dongal amadi atai maruoiba miyoi kayasu saruk yakhi Maihorol dagi hauna wakching gi tarani 25 ba numit asida imoinu irat thoni thoram pangthoktuna lakpagum ngasisu Manipur amadi Manipur gi mapanda khundariba maitai singi yumthong khudingda imoinu irat thoni thoram pangthoknari matam amada funga lairu latuna lairamba aikhoi gi chatnabi adu ngasi gi mirolna Nauhaunana ningsingduna yumthong kudingda ngasi haiba numit asida funga lairu thamduna ingkholda panba insang napi athen pot singkatuna wata padaba chahonga hongba lamdam ama oinaba thongni jakhi ngasi gi numit asi tongan ba club organization singnasu lampakna chingba tongan ba mafam singda irat thongni thoram pangthoknaduna maihorol dagi lairaklaba chatnabi sing asibu ngasi gi mirolna kauna khidanaba hotnari Chief Minister Nongthambam Birena chair loduna CM Secretariat Leiba Cabinet Hall da ngarang numidang athengbada cabinet meeting pangthoktuna leibak ki oiba issue kaya marum khanakre numidang pung 8 lom tabadagi hokkiba cabinet mifam aduda punna agenda nifurom khananai neki hairi Lilong Police Station ki manung channa leiba Lilong ki mafam kharada ILP drive chathabada matam loiraba ILP ki card pairamba miyoi ahum Lilong Police ki OC and Tiken Luchingba team amana ngarang phagathre Pharaba sing adudi Assam ki Kasar district ki manung chanba Nutan Ramnagar part 4 dagi Afazuddin Laskar chahi 18 apokpa Tajuddin Laskar Kasar district ki Lakipur Boile Chabagan dagi Anwar Hussain Laskar chahi 19 amasung Jomir Hussain Laskar apokpa Sainul Haq Laskar kawi hairi Phagatlaba non local sing adu ngasi Lilong Police Station da Paumi Singgi mangda puthokladuna SP Thobal Jogeshchandra Haubizamna haikibada Thobal District Police na district asigi tongan ba mafam singda numit khudingi ILP drive chathabada ngarang asi Lilong area da matam loiraba ILP pairamba miyoi ahum thengnakibani matam helaba ILP card pairamliba Afazuddin Laskar asi oil pump nakan Lilong ukudagi MD ataw chahi 95 apokpa MD Siraj Ahmad ki yumdagi phabani aduga Anwar Hussain Laskar amasung Jomir Hussain Laskar asina Lilong Lehau Khongdagi MD Sahidul Haq chahi 35 apokpa MD Fazul Haq ki yumdagi phagatpani makhoi asi yum sing asida labor oina lairambani hairi SP na makata na hai district asiki tongan ba mafam singda thabak subagi damak thamliba non local sing asina pairiba ILP card sing adu matam loirabra loidribra haibadu yumbu sing na yengsinbiu amadi Anakpa Police Station da pau pibiyu hairaduna matam loiraba ILP card paiba sing thamlamliba yumbu singsu anauba guideline ki matung ina chapchana action lokhatkani aduga phagatlaba non local ahum asina makoi gi maramda deportation tawkhragani haiki Akoge Thobal District Police na daily ILP drive tawba jaga tawba sidaisa Lilong area da invalid ILP magi validity loi graba miyoi hum thengnei mohoi se khoi Lilong gi Lilong ku manaki oil pump da MD ataw gi yum amasung akogi lehau khonggi MD Sahidul gi hakta moise labor oina leramani aina hygienic body akogi Thobal district ki any area Lilong oigera Thobal adagi subdivision leiba area singsida
ꯊꯕꯛ ꯁꯨꯕꯒꯤ ꯊꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ILP ꯃꯣꯏꯅ ꯄꯥꯏꯕꯁꯤ ꯚꯦꯂꯤꯗ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯚꯦꯂꯤꯗꯤꯇꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯃꯇꯝ ꯑꯁꯨꯛꯐꯥꯎ ꯂꯩꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯗꯤꯇꯦꯜꯁꯤ ꯌꯨꯝꯕꯨꯁꯤꯡꯁꯤꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯅꯤꯌꯔꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ invalid ILP ꯄꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯚꯦꯂꯤꯗꯤꯇꯤ ꯃꯇꯝ ꯂꯣꯏꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯝꯃꯝꯕ ꯌꯨꯝꯕꯨꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯔꯤ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯗꯨꯝ ꯂꯧꯈꯠꯆꯒꯅꯦꯕ ꯁꯍꯔꯗꯒꯤ ꯂꯥꯛꯏꯕ ꯂꯛꯈꯤꯄꯨꯔꯗꯒꯤ ꯂꯥꯛꯏꯕ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤ ꯂꯥꯛꯏꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯂꯣꯏꯅꯃꯛ ꯗꯤꯄꯣꯔꯠ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯌꯨꯝꯕꯨꯁꯤꯡꯗꯁꯨ ꯃꯥꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯄꯦꯅꯥꯜꯇꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯆꯞ ꯆꯥ ꯂꯧꯅꯤ ꯑꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯌꯨꯝꯕꯨꯁꯤꯡꯁꯤꯅ ꯃꯤ ꯊꯝꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤꯡ ꯑꯗꯨꯈꯔ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ILPꯒꯤ ꯊꯣꯛꯏꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯁꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ Executive Magistrate yauna Imphal East District Police amadi NAB Forest Department amasung BSF ki apunba team amana ngarang drive chathaduna Bongyang Hill Range ki Kamu Chingda paktakna tharamba popi sing yanthathre apunba team aduna lam ekar kunmanga kuntaruk lomda tharamba popi sing yanthatuna manghanki Mamang thagi kunmathoida None District ke Longsai Part 3 Tubung Village da thokiba lambi gi laibak thiba thogdokta Laikhidraba Thambalnu Higher Secondary School gi mahairoi taret oza ama amasung warden ama punna miyoi mapan gi imung manungda 2015 batch ki Manipur Police ki Sub Inspector SI Mel gi timna ngarang Laikhidraba singi mayum da chatuna sel gi mating pangkhre Laibak asigi oina marketing company singna commercial LPG gi mamal cylinder amada lupa kunmanga hendatkhre ministry gi anova order asi chahi hoba numitagi chatnaba hokibani order asina hotel amadi restaurant na chingbada achoba chaitheng amadi pigadauri adumoinamak yumda sizinari ba chakthong gas singi oinadi mamal hengatpa laitri